चासिंग से लाइरिक तमहले खोई तोलब जाति सरकार की थबक सु तौबा लेते थबक ngakta सुरगा खोई लाइरिक ले सु तमहले जा आगी इमुंगी हिंगना फो खनजे याम थबोई सोए हुजी है। अभी पैसा भी नहीं है, घर भी नहीं है, कैसे ये दोनों पर आएगा। खुरमजरी मैम पुनमकपु ngasiगी video se akhoi Manipur da thoiba mayam na khangnaraba thodo da awana taraba mi mayam relief camp da leiba akhoi Meetei macha mayam relief camp da leiba mayam do mateng pang na ba mateng pang bagi organization kharana kano donation drive ka taweba ko kano ge paisa gi mateng phiron gi mateng or su jana thakna bagi mateng or su lairi ki mateng or su angang gai gi adugi donation ki details to share to begin semja bane video se aduga sigi donation to organization sigi donation to gribagi proof su ai mayam sida dum video da nakanda hapcharam ge ado mayam angam ba paisa ai gi video se yengba oraga di hoji mayam ai wakhal da aina khanjabada asokapan nangdaba awana direct thing adaba oiram gani haina thajai aduna khoina angam paisa patara or su yankhai or su cham or su chani or su changa or su adumaina mateng khar panga khoi mayam awana tar relief camp da leiba mayam chana thakna ba ising bo phajana phangdriba tum na ba adegi set na ba phiron ka phajana phangdriba adegi angang mayam laik la su kemta laik kaloi mai thadok pigraba kemta lehodrba gaigi khoi mayam changa mateng pangmina se hoi mayam chang akhoi mayam keno tawraga protest ka tawraga thoiba thodok sigi mayok ta budi mayam tawnari adu oraga su mateng pangbagi sidi ai sana thijan jabada ahum thengnare ahum sidagi hen atopa su leram gani haina thaje aina khangdaba oram gani ado agi video seeing biba atopa aina thamami ba aina hapami ba ahum se nataba atopa khangba leraga su comment makha da haibiramo natraga aingonda direct ai Instagram do or su Facebook do or su direct thabiro ai mathangda amuka mu video semjage do awa ana se mai kai animak ta budi community animak ku ki su Meetei su animak budi animak loina ma awana nangnare adu oraga so aina video se ai samak Meetei amoina khoi Meetei gi oina mateng kano tauna bana direct aina smaina mayam video oina natraga kano se donation drive ki relief camp gi donation to bugi kano se pot se aina pura mayam na share tong na ba phajana udri ba aduduga aina ai su semjaraga ai gi su mateng khara katang oina adumaina aina khara katang oiraga su share tawraga katang da or su spread tawbada mateng pangwa ngamgani na khanjaba ge aina semjarak pane video se ado ai gi video se mayam share tawbiyo aduduga khoi gi Meetei china mapan da lairiba natraga yum da laibor su Imphal da laibaga di Imphal mayon da laibaga budi khara kano na saphabani na akhoi mayam changaga adumaina mateng pangna ba awana lairiba adegi chana thakna phangdriba mayam se khara katang or su phagatna ba dumaina tawse ado mayam details se yengbiraga share tawbiro doga mayam comment section da athiba wahai wata natraga fake news natraga hatred natraga violence amta kano tawbigano comment tawbigano maramdi mai kai ani maktagi awana se nangnarabani na khoina dumaina tawnaraga kemda kana ba phangoi later mayam si awana narba singjina hena masing hengalakani aduduna mayam adugumbagi wahai wata comment adugumba amta athiba wahai wata amta season abidana ba haina ina konona khurumjana haijari mayam awana tarba mayam si khatang mateng pangna ba hona se
aduga loisalakpada video sing biriba mayam aso angam yaudana ngasi pho phajana leibo oisano asomgi mari mata family ka relatives ka aso pan yaudana phajana checksana leibo oisano haina aisu sorry khuyada khurum jage hausi phogidi akhoi imung da su direct haidi sok pan badi yaudri hausi phogidi laibo phabana haigadra hausi phogidi kemta yaudri adu ga su tamba ngam banate thoiba thodo mayam se Imphal da su kai da su mayam tawbunina ado mayam angam khara mateng pangbiramo donation tawbiramo aduduga mayam su checksina leiba tekta kaidana leiba oisanu fazana checksana awana na da oisanu haina ina khoramjari aduga masi hairaga ngasi gi video se loisanjarage mathangi amu keno tawragadi mayamna atopa na organization ka atopa group ka mateng pang khotpagi leiragadi aingonda details haibiro aisu angamba pangjaga aisu yam leiba nate chahum chamri changa adumaina khar pange makhal da adumaina aigis angamba mateng pangjaramge aduga atopadasu aduga mathangi video da su musemake adugumba leiragadi details to amuka mu hapnaba adumayam video se share to bio aduga mayam mateng pangbiramo aduga khoi awana taraba Meetei macha gaise relief camp da lariba gaise kharada orsu phagatnaba hotnaba da mayam mateng pangbiramo haina ina konona khurumjara haijari do ngasi gi video se sida loisanjarage mayam mathangi video musamakpada mu thengnarase